Jerry, welcome back to my channel. Babyrose ki Wari ngasi Bombay da Thabal lay ado akoy Thabal yengwa chatore ine ay nupa ne angang ne akoy didi ne hojik chalani. Bye, see you. Thabal mapam na thengnarase. Akoy hojik yore St. Mary Ground Bombay da. Aduga Wari macha mahairake aina Bombay ahamada aise Bombay da chahi tara de lae ko chahi trying thoi de lae. Aduda aina school performance first school performance ta background ne si se aina jagoi ai jagoi sei yam chare ado jagoi sei first habidi Bombay da aina first time jagoi sa background loi de ne ado ngasi ichan pi puraga lakpa se yamna nungai e so it will be a different experience thamen mogi slere kano Thabal gi miyam sida leire organizer miyam leire first Bombay da Thabal ne yam harawe smaina dum tau ko ningol chakova they're going to do that ningol chakova yam harawe shine to GC small baby coming as a drink yeah Lady organizer. चलो छिमाजी जाओ Ngọc phi mà chán mà xem không từ bên pa rồi mà là mày Smile upar. Thôi kiếm cái gì thank you chào Thabal lyrics lấy ra ai chán bigi frame silmi mama mapana thế là ba giờ coi mẹ America cái mặt thế lấy re là singju lấy re thế udah dukaan ne lấy re thế mà em pergi lấy re coi mẹ em sẽ lấy re singju ili chana America cái mặt thế tashi cái re ôi mi masak khang doi ba America pa ni siam na le nuchi re ai khoi bunga ma sa pura ke lai to hoi bu da koi re ai khang ni bo khang ni hai yo ha ba bong sang la ki ko la o hai bong sang la ki hey re dei Thabal na Lady Grace now putting up something from Mario. Dakan na lady pa pati pamong lady pa. Naran sundo itara ka sunatan ng sandi raga. Line na. Kita ko hukma ana ko ta haidare. Coming dei ko ke liya Mari matel chakhum se akhoi Bombay da akhoi domchana tawjabane ado ma se bamon gi shu background oibnina chak thongba khotpada di yamna haure yamna chabada mapung phai Bombay da sumaina Meitei asingba gi flavor phangwase yamna nungai ai wakhanda se mayam chongna re Cheiraoba Thabal
ꯄꯨꯡ 6:30ꯗꯒꯤ entry ꯍꯧꯖꯕꯅꯤ ꯃꯣꯏꯒꯤꯁꯦ ꯑꯗꯨꯒ ꯃꯣꯏꯅ ꯁꯤꯜꯂꯤꯕ ꯒ꯭ꯔꯥꯎꯟꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟ ꯃꯦꯔꯤꯒꯤ ꯁ꯭ꯀꯨꯜꯒꯤ ꯒ꯭ꯔꯥꯎꯟꯅꯤꯅ ꯄꯨꯡ 10 ꯐꯥꯎꯇꯪ ꯄꯔꯃꯤꯠ ꯄꯤꯀꯣ ꯃꯇꯝ ꯈꯛꯇꯪ ꯑꯣꯏꯔꯁꯨ ꯃꯌꯥꯝ ꯄꯨꯜꯂꯒ ꯖꯒꯣꯏ ꯁꯥꯃꯤꯟꯅꯕ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯕꯁꯦ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯁꯤꯟꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯆꯍꯤ 14 ꯁꯨꯔꯦ ꯑꯩ ꯕꯣꯝꯕꯦꯗ ꯂꯩꯕ ꯑꯩꯒꯤꯗꯤ ꯐꯥꯔꯁ ꯇꯥꯏꯝ ꯁꯤꯁꯦ ꯆꯍꯤ 14ꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯥꯝ ꯄꯨꯟꯁꯜꯂꯒ ꯇꯧꯕꯁꯦ ꯁꯤꯅ ꯑꯍꯥꯟꯕꯅꯦ ꯑꯗꯣ ꯑꯣꯔꯒꯅꯥꯏꯖꯔ ꯃꯌꯥꯝꯗꯨꯗ ꯑꯩꯅ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯍꯦꯟꯅ ꯁꯤꯟꯁꯦ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯦ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯅꯕ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯦ ꯌꯥꯝꯅ ꯁꯛꯁꯦꯁ ꯑꯣꯏꯔꯦꯅ ꯈꯜꯂꯦ ꯉꯔꯥꯡꯒꯤ ꯊꯥꯕꯜꯁꯦ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕꯗꯤ different tribe ꯃꯌꯥꯝꯁꯨ community ꯂꯥꯛꯏꯀꯣ ꯑꯩꯅ ꯇꯥꯡꯈꯨꯜ ꯎꯏ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯠꯇꯕ ꯃꯤ ꯑꯇꯣꯞꯄꯁꯨ ꯎꯏ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯣꯏꯅꯁꯨ ꯌꯥꯝꯅ enjoy ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩꯒꯤ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯊꯥꯕꯜ ꯆꯣꯡꯕꯁꯦ ꯍꯥꯏꯕꯗꯤ ꯎꯕꯗ ꯃꯣꯏꯁꯨ ꯃꯣꯏꯒꯤꯗꯤ ꯑꯅꯧꯕꯅꯤꯅ ꯑꯩ ꯑꯗꯨꯝ ꯃꯣꯏ ꯃꯃꯤꯠꯇ ꯎꯕ ꯐꯪꯉꯦ ꯃꯣꯏꯅ ꯌꯥꯝ ꯊꯤꯅ enjoy ꯇꯧꯋꯦ ꯑꯗꯣ ꯍꯣꯏ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯍꯥꯏꯕ ꯂꯩꯇꯦ ꯃꯌꯥꯡ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯃꯤ ꯂꯣꯏꯅꯃꯛ ꯂꯥꯛꯑꯒ ꯅꯨꯡꯉꯥꯏꯃꯤꯟꯅꯕꯁꯦ ꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯗꯔꯀꯥꯔ ꯑꯣꯏꯌꯦꯅ ꯈꯜꯂꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤꯁꯨ ꯑꯍꯥꯟꯕꯅꯦ ꯁꯨꯃꯥꯏꯅ ꯄꯨꯊꯣꯛꯄ ꯍꯥꯏꯕꯗꯤ ꯃꯈꯣꯟ ꯂꯥꯎꯠ ꯑꯣꯏꯕ ꯃꯐꯝꯗ ꯄꯨꯊꯣꯛꯄꯁꯦ ꯑꯉꯥꯡꯒꯤꯗꯤ ꯑꯁꯦꯡꯕꯗꯤ ꯃꯈꯣꯟ ꯂꯥꯎꯠ ꯑꯣꯏꯕ ꯃꯐꯝꯗ ꯄꯨꯊꯣꯛꯅꯕꯁꯦ ꯑꯉꯥꯡꯒꯤ ꯏꯌꯔ ꯄ꯭ꯔꯣꯇꯦꯛꯁꯟ ꯍꯥꯏꯕꯗꯤ ꯏꯌꯔ ꯄꯤꯁ ꯍꯥꯞꯄꯤꯒꯗꯕꯅꯦꯕ ꯑꯗꯣ ꯑꯩ ꯂꯩꯇꯗꯅ ꯍꯥꯞꯄꯤꯗ꯭ꯔꯦ ꯑꯗꯣ ꯃꯥ ꯌꯥꯝꯅ enjoy ꯇꯧꯋꯦ ꯑꯗꯨꯅ ꯄꯥꯈꯠꯇꯅꯁꯨ ꯑꯩ ꯑꯗꯨꯝ ꯊꯨꯅ ꯂꯥꯛꯑꯦ ꯃ꯭ꯌꯨꯖꯤꯛꯇꯣ ꯂꯥꯎꯠ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩ ꯍꯧꯖꯤꯛ ꯁꯣꯝꯗ ꯊꯥꯕꯜ ꯆꯣꯡꯕ ꯆꯪꯉꯦ ꯑꯩꯅ ꯃꯤꯁ ꯇꯧꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯤ ꯊꯥꯕꯜꯁꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯕꯗꯤ ꯂꯩꯗꯅꯀꯣ ꯌꯥꯝꯅ ꯍꯩꯕ ꯆꯣꯡꯕ ꯍꯩꯕ ꯌꯥꯝꯅ ꯂꯩꯗꯅ ꯑꯗꯨ ꯌꯥꯝꯅ ꯃꯤꯁ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯈꯨꯠꯀꯁꯦ ꯌꯥꯡꯉꯒ ꯁꯨꯃꯥꯏꯅꯒ ꯄꯥꯏꯔꯒ ꯍꯨꯝꯕ ꯑꯗꯨ ꯈꯔ ꯃꯤꯁ ꯇꯧꯋꯤꯀꯣ ꯑꯇꯩꯗꯤ ꯑꯩ ꯇꯧꯗꯦ ꯑꯇꯩꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯑꯩꯁꯨ ꯊꯥꯕꯜ ꯆꯣꯡꯕꯁꯦ ꯍꯩꯇ꯭ꯔꯦ ꯀꯨꯏꯔꯦ ꯆꯣꯡꯗꯕ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯅ ꯆꯣꯡꯕ ꯎꯕꯤꯔꯛꯀꯅꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯥꯔꯇꯨꯟ ꯃꯥꯟꯕꯅꯤ ꯆꯣꯡꯕ ꯍꯩꯕ ꯍꯩꯇꯕꯒꯤ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯆꯣꯡꯁꯜꯂꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅꯤꯡꯕꯒꯤ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯅꯣꯛꯃꯤꯟꯅꯔꯣ ꯊꯥꯕꯜꯁꯦ ꯆꯣꯡꯕ ꯍꯩꯇꯦ ꯀꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯍꯩꯇꯕꯗꯤ ꯅꯠꯇꯕ ꯄꯨꯔꯥ ꯀꯥꯎꯔꯦ ꯑꯩ ꯆꯍꯤ 14 ꯍꯥꯏꯁꯦ ꯌꯥꯝ ꯊꯤꯅ ꯀꯨꯏꯔꯦ ꯊꯥꯕꯜꯒ ꯆꯣꯡꯉꯛꯇꯕꯁꯦ ꯑꯗꯨꯅ ꯑꯗꯨꯝ ꯎꯕꯤꯔꯣ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯣ ꯕꯣꯝꯕꯦꯁꯦ ꯃꯩꯇꯩꯗꯤ ꯌꯥꯝ ꯐꯖꯅ ꯂꯩꯕꯖꯥꯠꯅꯦ ꯍꯥꯏꯕꯗꯤ ꯂꯝꯁꯦ ꯂꯩꯅꯔꯒꯗꯤ ꯂꯥꯞꯁꯨ ꯂꯥꯞꯅ ꯂꯩꯅꯕꯅꯤꯅ ꯈꯪꯅꯗ꯭ꯔꯦ ꯑꯩ ꯋꯥꯈꯜꯗ ꯑꯗꯨꯒ ꯊꯕꯛꯁꯨ ꯆꯤꯟꯅꯕꯅꯤꯅ ꯀꯅꯥꯝꯇ ꯃꯁꯛ ꯈꯪꯅꯗꯕꯗꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯇꯞꯅ ꯇꯞꯅ ꯄꯨꯟꯕ ꯍꯧꯔꯛꯑꯒꯗꯤ ꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯃ ꯈꯪꯅꯔꯛꯑꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟꯁꯦ ꯌꯥꯝꯅ ꯏꯀꯥꯏꯅꯩ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯕꯗꯤ ꯍꯥꯏ ꯍꯜꯂꯣ ꯅꯣꯛꯄ ꯈꯣꯠꯄꯁꯦ ꯌꯥꯝ ꯏꯀꯥꯏꯅꯩ खरा नोकनारागा खरा वारीगा सानारागादी ओपन ओइरागादी यामना नुंगाइनीना आई वाखन्नसु खल्ले हाबी काइनतबी
ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯗ꯭ꯔꯦꯁꯁꯤꯁꯨ ꯌꯥꯝꯅ ꯐꯖꯩꯀꯣ ꯃꯌꯥꯝ ꯄꯨꯜꯂꯛꯑꯀꯥꯟꯗ ꯍꯥꯏꯕꯗꯤ ꯌꯥꯝ ꯊꯤꯅ ꯇꯣꯉꯥꯟꯅ ꯆꯣꯡꯊꯣꯛꯑꯦ ꯃꯌꯥꯝꯗꯒꯤ ꯆꯝꯅ ꯁꯦꯠꯀꯦꯔꯥ ꯃꯄꯥꯟ ꯅꯥꯏꯕ ꯁꯦꯠꯀꯦꯔꯥ ꯔꯥꯅꯤ ꯐꯤ ꯏꯟꯒꯦꯔꯥ ꯃꯌꯥꯝꯗꯒꯤ ꯑꯗꯨꯝ ꯇꯣꯞ ꯇꯣꯞꯅ ꯇꯣꯉꯥꯟꯅ ꯇꯥꯏ ꯂꯝ ꯐꯅꯌꯥꯝꯅ ꯆꯠꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯗ꯭ꯔꯦꯁꯁꯤꯃꯨꯛꯇꯤ ꯍꯦꯟꯕꯗꯤ ꯂꯩꯇꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯆꯥꯎꯔꯛꯇ꯭ꯔꯁꯨ ꯕꯣꯝꯕꯦꯗ ꯆꯥꯎꯔꯛꯑꯁꯨ ꯑꯩꯗꯤ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯐꯅꯦꯛ ꯁꯦꯠꯂꯦ ꯃꯌꯥꯝ ꯎꯕꯤꯔꯝꯒꯅꯤ ꯈ꯭ꯋꯥꯏ ꯃꯀꯣꯛ ꯆꯤꯡꯉꯤꯕ ꯑꯁꯪꯕ ꯁꯦꯠꯂꯒ ꯆꯣꯡꯉꯤꯁꯤꯁꯨ ꯑꯩꯒꯤ ꯏꯗꯣꯝꯆꯥꯅꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯃꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯌꯥꯝ ꯌꯥꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎ 10ꯅꯤ ꯑꯗꯣ ꯃꯥꯅ ꯍꯦꯛ ꯑꯇꯣꯝꯕꯤꯒꯤ ꯃꯊꯛꯇꯣ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒ ꯑꯩꯒ ꯕꯣꯝꯕꯦꯗ ꯂꯩꯃꯤꯟꯅꯔꯛꯏ ꯑꯗꯨꯒ ꯉꯔꯥꯡꯗꯤ ꯃꯥꯒꯁꯨ ꯊꯥꯕꯜ ꯈꯔ ꯆꯣꯡꯃꯤꯟꯅꯈ꯭ꯔꯦ ꯃꯥꯅ ꯈꯔ ꯇꯝꯕꯤꯔꯦ ꯋꯥꯗꯕꯤ ꯆꯣꯡꯕꯤꯅ ꯁꯤꯅ ꯋꯥꯗꯕꯅꯦꯅ ꯑꯩ ꯂꯣꯏ ꯀꯥꯎꯔꯕꯅꯤꯅ खरा तमग लागे मथंग चहीदा आई मणिपुरदा इरांगना इंथरगदी थोलकपदा याउसंग थाबल फसना चोंगे दुना खरा रेडी तौरगा लागे नोमा चोंबसिना खतंगी हैरको प्रैक्टिस अमा कुइना चंगनी अदुना यामना नुंगाइख्रे ngarangdi अखोगी इमुंग मनुंग लेमिनदना इमुंग मनुंग चोमिनदना मयाम उबिरंगनी वीडियो कॉल दसु तौनदना उत्तना lam lapna leiba mayam do sini Mumbai gi nungai ba ichana bisu makhong ga kaw dana thaban chonga mes deisda aina changakpada makhong se kaw dana sanaraga leirama mai ahamba outing ne smai na ko thopira pasena na ma enjoy tore will dance with mama Sigi Sinju Sisu Bombay da North East ki moina Juhu da hanga lego cafe machama pamaga moigi mafam du ai no mo ucharage vlog da ado mayam ngai bio moigi hinchang jang chu yam na hawe pork chicken loina mag adum hawe Makong kari se ma enjoy tay ne festival bolo le kan me paise dum si matang le angang ni ngai kha tawba hore e aduna ai pot order tawba horaga yumda puna bagi tayari kana tawjari Mairi mathel se aina hek lak baga cha ke na khan bane do phangau dre hojik mi chin bani na aina changa go order to bu su matang cha dre mathangi video da moi gi mathel mayam se ai loi hapcher ke mayam yengmina se moi gi su ai nong paga jaga lai
ꯑꯩꯅ ꯄꯣꯠ ꯆꯩ ꯑꯣꯔꯗꯔ ꯇꯧꯔꯤꯉꯩꯗ ꯑꯉꯥꯡꯁꯤ ꯅꯤꯡꯉꯥꯏ ꯇꯧꯔꯛꯄꯩ ꯃꯄꯥꯅ ꯈꯔ ꯑꯦꯟꯇꯔꯇꯦꯟ ꯇꯧꯔꯦ ꯃꯐꯝꯁꯤꯗ ꯆꯥꯕꯗꯤ ꯌꯥꯗ꯭ꯔꯦ ꯌꯨꯝꯗ ꯆꯠꯂꯒ ꯐꯖꯅ ꯆꯥꯔꯒꯦ ꯑꯣꯏꯅ ꯑꯉꯥꯡ ꯊꯦꯡꯖꯤꯜꯂꯛꯄꯅꯤꯅ ꯃꯥꯒꯤ ꯔꯨꯇꯤꯟꯗꯣ ꯀꯥꯏꯔꯛꯇꯅꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯒꯦ ꯃꯔꯤ ꯃꯊꯦꯜꯗ ꯌꯥꯎꯔꯤꯁꯦ ꯁꯤꯡꯖꯨ ꯄꯥꯛꯅꯝ ꯑꯂꯨ ꯉꯧꯕ ꯑꯗꯒꯤ ꯀꯤꯂꯤ ꯆꯅꯥ ꯂꯣꯏꯅ ꯁꯨꯔꯦ ꯉꯥ ꯊꯣꯡꯕ ꯆꯤꯛꯀꯟ ꯊꯣꯡꯕ ꯕꯣꯔꯥ ꯌꯥꯝꯅ ꯍꯥꯎꯏ ꯇꯤꯄꯤꯀꯦꯜ ꯃꯅꯤꯄꯨꯔꯤ ꯀꯨꯖꯤꯟ ꯆꯥꯒꯦ ꯍꯥꯏꯔꯗꯤ ꯕꯣꯝꯕꯦꯗ ꯁꯤ ꯃꯐꯝꯁꯤꯗ ꯑꯣꯔꯗꯔ ꯇꯧꯕꯤꯌꯣ ꯃꯣꯏꯒꯤ ꯕꯦꯅꯔꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯨꯝꯕꯩ ꯍꯥꯏꯅ ꯏꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯦ ꯌꯨꯝꯗ ꯌꯧꯔꯦ ꯌꯨꯝꯗ ꯈꯔ ꯆꯥꯃꯤꯟꯅꯔꯒꯦ ꯁꯤꯡꯖꯨꯗꯒꯤꯁꯨ ꯑꯣꯔꯗꯔ ꯇꯧꯕ ꯑꯗꯨꯒ ꯃꯔꯤ ꯃꯊꯦꯜꯗꯒꯤꯁꯨ ꯑꯣꯔꯗर ꯇꯧꯖꯔꯛꯄꯁꯦ ꯍꯥꯎꯅ ꯑꯩꯒꯤ ꯅꯨꯄꯥꯒ ꯆꯥꯃꯤꯟꯅꯔꯒꯦ ꯑꯉꯥꯡ ꯇꯨꯝꯈꯔꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯦꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯣꯝꯕꯦꯒꯤ ꯂꯥꯏꯐ ꯃꯆꯥ ꯈꯔ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯕꯥꯏ ꯕꯥꯏ